Nambon Chabanda, Natak Lake Dava, Embuster Lake Dava, 33 Assam Refunda, Chatagiba, Tawomodubu, Miamna, Yanindaba, Fondo Laduna, to the Saruka Kiba, MLT Robindrona, Yanindaba Pienda Kayasu, Fondoki, Amadi Prazasing Dagi, Akoi, Santi Pami, Hydro Sukola Kayamasu, Lau King Arang, Tasu Aduga, Masi was a toning the Todosi Tokro Matunda. Central New paramilitary Sumaina embusted like the Vase, Mamma, the coming operation of Gamsu York, to hold you say, Leva Iran Tohan Nava, Oino, Mokoi, Iran named Hagre, Havagi Mung, the Iran, the Ton about Torok Libra, Natraga, Kunjasing to the Karima coming operations at Tarakpatar, the Karikari, Awa, Chaitian Tenaba, Amamatina Chatokba, the even Ishagi, Saktaksi. Loina do not chatragadi is had a yammy pining I will have those or any highness or conjudging the Nazu and Pend of the Pondona Ragledo, the Mosigi Mosacari meaning. Akoy ngaranga namol da thoki ba thok se akoy meham loi condemn tau nei ko condemn tau se da nuai taw angle amakak lai tare akoy na khwai dagi handaki hojik manipur da thoi ba irang mayam se sigi khwai dagi pen da se kana da tai na ge ha kana akoy na Assam rifle da tai na ne akoy miyam se na Assam rifle go back Hiram Degi, Assam rifle the Kutaba, Yanindi and Hagalay neighbor, quite Prazaseco. As I must say, Akoni Yendo is a political change, Zama, Lagnaba, Haitareko, Sima, later. Madam de Akoyam, quite in wise at the Akoy Sunuda, Tengagiba, Assam rifle confront over, then Akoy data, Assam rifle gi, Assam rifle cookies in the Puna Samine and a Mogi Su group Kapuna Samine Haba, Moina Kanogi, Sugi monitoring cells, Assam rifle Yauri Benedo, monitoring you proper reports in Tagate, Tagali Haba. Then even central government, the Ministry of Home about the Aspazi. Assam rifle gi waina yam favor leina haitare aspa leiragadi akoi namda basi am laini haibagi moigi wakhalon ama itatatna center da report oina thai haibagi adugumba kanu lei yam sengna haibada adugumba lei aduna ngasagi thamningi di kaino ai ganda tawriba potse sida khabar yaw bi ani pare di hai aduga chapchaba detail di yaw da male oribo ko aduga kwaidagi nongning masina ven gi mapu je thibang di hai chassis number do yenguda dum khangadra na khalle ko aduga Gari di MN01 way aduga IND number way bane ko gari do adu mapudo thi phang ren hai adu masi sakarna kai gumba masigi keno sida takthokning da bagi hai tare ko takthokning da bagi ra natraga masida ngasai gi internal achauba politics sama sanari bra hai base koi masida chingna da bangam deba yam sengna hai ko maram di Manipur police ka Assam rifle ka si tunar ka chamin de Manipur police na valley gi kayani ko lalobo singa di lan manung da lalobo sing na traga atay me amda ngasai gi khunga ko village volunteer sing da yam support or chalega ise Assam rifle na iruba ne ko moine iru da gi Ministry of Home da report ka ada PUC report bo yauri do ne ko ngasai gi Central Armed Forces ka kanoga si Manipur police ka gi marakta yam chawba gap am lei have se masi kanona main oina Assam rifle gi report ai thokpa ngata ne na lodoi ne ba aduna maram oya kanda ngaranga thoi ba thok se either akoi gi October da aspa gi matam loirak pase sida governor na lengak chalai ngai manung sida aspa ji akoi gi ngasai gi center fd akoi gi valley gi main zone jaga sing sida masida aspa je sangdok ningbagi sangdok ba yana ba adugumba intention amaga loina na torokpa step ama oiba yabagi chance yam wangna leba masi khangba ngamdoi se only Manipur police na masi gi meeting je phara kanda moi gi oiba inquiry report ama loraga SIB da kaida state ki intelligence ta moina attack torom bai maram se kaino haiba poto chapchana khangma ngamdar ga de hoi la loba ama oibagi magi wakhalon da akoi gi loilam lenga ka lan thengnari bani loilam lenga ki lan mi da khoi ne khutha jabne haira ga di tokan ba wari bani aduga adu natabida maram isa sa da na tauba leramba oiraga di masi ngasai gi kayani ko aspa si October review to do warangane ba tha taru kudungi to bone ba aduna aspa gi lakada ba timing sida sugumba yam toina tholakpa adagi security labs oi gi ba se moirang da checking bajan torongani kwakta da torongani nambol police ki tawi adagi manung da so dum frisking ji bajan tawi ba adu sigumba attack ama bajana chathara maga mangi ba ngamba hai ba se thiba pangda ba hai ba se masida nungi khut yaw roi haningai leike ba aduna akoina yengadau se public so akoi section na leibam changi akoi marakta taseng na lebaki khanmana kanano lebaki khandabna kanano haibse akoi ju phajana khangaga akoi marakta gi masi muthat pa hiba ma changi ado akoi muthakta gi muthat pa hi ta ri masi nawai 1980 ga 795 swai da leramba Manipur gi position do haloi haningai leite ko sai gi nungdang laga akoi gi nongalam dai da mi pugiba adagi mi pharaga pugiba thibam nabam khangdaba adugumba process procedure da yam toina
ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯂꯥꯛꯇꯅꯕ ꯄꯕ꯭ꯂꯤꯛꯅꯁꯨ ꯌꯥꯝꯅ ꯀꯥꯎꯁꯤꯌꯁ ꯑꯣꯏꯅ ꯀ꯭ꯂꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯂꯦꯛꯅꯗꯅ ꯌꯥꯔꯦꯛꯅꯗꯅ ꯁꯤꯐꯥꯏ ꯂꯥꯛꯄꯗ ꯏꯆꯥ ꯏꯁꯨꯁꯤꯡ ꯄꯨꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯑꯃꯨꯛꯀ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦꯕꯁꯦ ꯑꯗꯨꯅ ꯊꯝꯅꯤꯡꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯠ ꯊꯥꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯊꯔꯒ ꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯉꯥꯏꯗꯣꯏꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯁꯤ ꯀꯦꯁꯁꯤ ꯀꯃꯥꯏꯅ ꯂꯧꯈꯠꯂꯛꯏ ꯑꯦꯟꯀ꯭ꯋꯥꯏꯔꯤꯗ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯥꯔꯃꯤꯅ ꯂꯧꯈꯠꯈꯤꯕ ꯑꯣꯏꯔꯒꯅ ꯑꯥꯔꯃꯤꯅ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯅꯤꯀꯣ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩ ꯅꯨꯡꯁꯤꯗꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗꯒ ꯇꯧꯗꯅ ꯀꯣꯇꯨꯅꯒ ꯖꯔꯅꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯇꯧꯁꯟꯗꯅ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯀꯥꯏꯅ ꯇꯧꯁꯟꯗꯅ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯁꯥꯒꯠꯂꯛꯄ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯈꯨꯅꯦꯛꯇ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯣꯏꯅ ꯎꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯤꯌꯥꯝꯗ ꯎꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯦ ꯄꯨꯂꯤꯁꯅ ꯑꯗꯒꯤ ꯂꯣ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯏ ꯃꯇꯤꯛ ꯄ꯭ꯔꯖꯥꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯉꯥꯡꯕꯗ ꯒꯕꯔꯅꯔꯁꯨ ꯀꯣꯛ ꯆꯤꯛꯄ ꯑꯃ ꯑꯃꯨꯛꯀ ꯑꯣꯏꯔꯛꯀꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯕꯁꯨ ꯊꯣꯛꯂꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯥꯏꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯂꯧꯈꯠꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤꯁꯨ ꯁꯛꯇꯥꯛ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯅ ꯈꯤꯇꯪ ꯇꯤꯜ ꯅꯦꯝꯊꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯇꯨꯅꯁꯨ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯨꯕꯗꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏ 3 days ꯍꯦꯟꯅ ꯑꯩꯈꯣꯏ ꯕꯟ ꯀꯧꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯁꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯃꯗꯤ ꯆꯠꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯜꯂꯛꯏꯕ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯥꯏꯚꯔ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯃꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯇꯥꯃꯣ ꯃꯁꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯆꯤꯟꯅꯥꯎꯁꯤꯡꯗ ꯀꯔꯝꯕꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯦ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯈꯝꯊꯦꯡꯅ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯦ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯒꯣꯔꯃꯦꯟꯒꯤ ꯃꯈꯨꯠꯇ ꯌꯥꯝ ꯂꯩꯀꯣ ꯉꯁꯥꯏꯒꯤ ꯅꯝꯕꯣꯜ ꯑꯦꯝꯕꯨꯁ ꯊꯣꯛꯈꯤꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯕꯅꯦꯕꯀꯣ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯒꯣꯔꯃꯦꯟꯁꯤꯅ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯦ ꯀꯜꯄ꯭ꯔꯤꯠꯇꯣ ꯐꯥꯔꯒ ꯃꯤꯌꯥꯝ ꯃꯌꯥꯝꯗ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯑꯦꯝꯕꯨꯁ ꯇꯧꯔꯝꯃꯤꯁꯦ ꯁꯤ ꯃꯔꯝꯁꯤꯅꯅꯤꯕꯨ ꯍꯥꯏꯔꯁꯨ ꯑꯃꯕꯨꯅꯤꯕꯨ ꯍꯥꯏꯔꯁꯨꯀꯣ ꯃꯗꯨ ꯄꯨꯊꯣꯛꯑꯒ ꯊꯝꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯔꯝ ꯆꯥꯕ ꯄꯣꯠꯇꯣ ꯊꯝꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯀꯩꯅꯣꯁꯦ ꯂꯣꯒꯤ ꯃꯊꯧꯗꯣ ꯇꯧꯔꯦꯅ ꯎꯠꯄ ꯉꯝꯃꯒꯗꯤ ꯃꯗꯨꯗ ꯀꯣꯛ ꯌꯥꯝ ꯁꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯕ ꯀꯣꯇꯨꯒꯤꯁꯤꯗꯤ ꯗ꯭ꯔꯃꯥꯅꯦꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯀꯣꯇꯨꯁꯦ ꯊꯥ 2-3ꯁꯦ ꯃꯥ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕꯅꯦꯕ ꯀꯣꯇꯨ ꯃꯃꯤꯡꯁꯦ ꯀꯌꯥ ꯊꯣꯛꯂꯛꯇ꯭ꯔꯕꯅꯦ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒ ꯉꯁꯥꯏꯒꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯁꯥꯏꯂꯦꯟ ꯍꯥꯎꯀꯤꯞꯁꯤꯅꯦ ꯄꯣꯂꯦꯟꯅꯥꯜꯁꯤꯅꯦ ꯃꯣꯏ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕꯅꯦꯕ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯗꯣ ꯁꯗꯟꯂꯤ ꯀꯣꯇꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯤ ꯃꯁꯤꯒꯤꯁꯦ ꯁꯝ ꯀꯥꯏꯟ ꯑꯣꯐ ꯇꯦꯛꯇꯤꯀꯦꯜ ꯋꯥꯔꯅꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯖꯒꯥ ꯈꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯍꯣꯡꯗꯣꯛꯈ꯭ꯔꯦꯗꯅꯀꯣ 150 years ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯕ ꯑꯗꯨꯒꯨꯝꯕ 100 years ꯍꯦꯟꯅ ꯂꯩꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤꯒꯤ ꯀꯩꯅꯣꯗꯣ ꯒ꯭ꯔꯨꯞꯇꯣ ꯉꯁꯥꯏꯒꯤ ꯕटालियनꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ARꯗꯁꯨ ꯂꯩꯔꯝꯒꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯖꯔꯝꯕ ꯆꯍꯤ 50 ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉ ꯃꯇꯨꯡꯗ ꯄꯥꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯉꯤꯁꯦ 50 years ꯂꯥꯟꯊꯣꯔꯛꯑꯕꯅꯦꯕ ꯆꯍꯤ 50 ꯃꯈꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯉꯥꯝꯕ ꯈꯣꯠꯂꯝꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯑꯃꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯂꯧꯔꯝꯃꯤꯕ ꯔꯣꯜꯁꯤꯡꯗꯣ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗꯗꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯖꯒꯥ ꯈꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯂꯧꯊꯣꯛꯑꯒ CRPF ꯅꯠꯇ꯭ꯔꯒ BSF ꯊꯝꯃꯛꯏꯅꯦꯕꯀꯣ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯃꯣꯔꯦꯒꯤ ꯁꯦꯛꯇꯔ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯃꯌꯥꯟꯃꯥꯔ ꯁ꯭ꯇꯦꯠꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯤ ꯕꯣर्डर ꯉꯥꯛꯄ ꯂꯥꯟꯃꯤ ꯍꯥꯏꯇꯥꯔꯦꯀꯣ BSF ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯣ इंडस्ट्रियल फोर्स होइगेरा चप चाब थम्बियु असम राइफल थम्बसे मसीगी कुइना लेरगा मोइना मथौ फजन तौरमदबदगी अखोइ ngasi इलीगल ड्रग अमदी इन्फिल्ट्रेशन मसिंग हेंगलैने हाइनरिबनेबा अदुना मसे कोतुना लौरिबा स्टेप सिदा ngसाइगी ꯑꯩꯅꯃꯛ ꯑꯩ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯇꯤꯕꯤꯁ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯃꯛꯇ ꯂꯣꯏꯅꯃꯛ ꯕ꯭ꯂꯦꯝ ꯇꯧꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯆꯧꯕ ꯃꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯂꯥꯂꯧꯕ ꯅꯝꯊꯕꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯣर्डꯔꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯤ ꯗ꯭ꯔꯒꯀꯤ ꯃꯥꯐꯤꯌꯥ ꯃꯌꯥꯝꯒꯤ ꯃꯨꯚꯃꯦꯟꯗ ꯃꯣꯏꯁꯨ ꯇꯧꯔꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯇꯧꯕꯇꯕꯨ ꯁꯝꯋꯦꯌꯔ ꯑꯩꯈꯣꯏꯒꯤ प्रजाꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯔꯝꯕ ꯂꯩꯉꯥꯛꯁꯤꯡꯗ ngसाइगी कहीं असम राइफल की रोल से समवेयर मपुंग फाना तौगिदे हाइबगी वखलोन लेबनिना कोतुना ngasi मसी की ब्लॉकेज से तौरपगांदा अनदर आइडिया अमा कोइदा मणिपुर मियाम द लाइसे कइनो गांदा असम राइफल का कइनो गा से कोतुगा से
ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯀꯨꯀꯤꯒꯤ ꯒ꯭ꯔꯨꯞ ꯈꯔꯒꯗꯤ ꯌꯥꯝ ꯅꯛꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯔꯤꯑꯦꯐꯔꯝ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦꯀꯣ ꯃꯣꯏꯒꯤꯁꯦ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯅꯤ ꯍꯣꯏ ꯀꯟꯗꯦꯝ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯏꯚꯟ ꯑꯩꯈꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯒो ꯕꯦꯛ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯏꯅ ꯂꯥꯎꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏꯅ ꯔꯦꯂꯤ ꯆꯠꯈꯠꯂꯛꯏꯅꯦꯕ ꯁꯤꯒꯤ ꯑꯍꯣꯡꯕꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯤ ꯑꯅꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯆꯥꯎꯔꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒꯣꯔꯃꯦꯟꯅ ꯌꯦꯡꯍꯧꯗꯕ ꯖꯒꯥ ꯈꯔꯗ ꯃꯤꯅ ꯇꯧꯔꯛꯄ ꯁ꯭ꯇꯦꯞꯁꯤꯡ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕ ꯑꯗꯨꯒ ꯈꯨꯠ ꯊꯥꯔꯛꯏꯕ ꯀꯥꯡꯕꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯏꯈꯟ ꯈꯟꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯦꯡꯒꯜ ꯑꯃꯔꯣꯝꯗ ꯆꯨꯝꯕ ꯂꯩꯔꯝꯕ ꯌꯥꯏ ꯆꯨꯝꯕ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯀꯣꯟꯐꯤꯗꯦꯟꯁꯇꯨ ꯃꯤꯌꯥꯝꯗ ꯈꯕꯔꯗ ꯀꯩꯗ ꯍꯥꯞꯄꯛꯑꯒ ꯊꯥꯗꯣꯔꯛꯐꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯇꯧꯕ ꯁ꯭ꯇꯦꯞ ꯃꯥꯟꯕ ꯍꯥꯏꯗꯤ ꯈꯨꯅꯦꯛꯇ ꯆꯠꯄ ꯃꯥꯟꯕ ꯖꯒꯥ ꯈꯔ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤ ꯀ꯭ꯔꯣꯁ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯀꯣꯇꯨꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯄ ꯗꯦꯟ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯔꯦꯂꯤ ꯆꯠꯈꯠꯂꯛꯄ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯆꯠꯈꯠꯂꯛꯄ ꯁꯤꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯂꯩꯌꯦꯕ ꯑꯗ ꯌꯦꯡꯒꯗꯣꯏꯁꯤ ꯂꯥꯁ 2 years ꯆꯍꯤ ꯑꯅꯤ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯆꯍꯤ ꯑꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯔꯛꯄꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯅ ꯆꯠꯂꯝꯃꯕ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ BSFꯇ CRPFꯇ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯇꯦꯕ ꯖꯤꯔꯤꯗ ꯀꯩꯅꯣꯅ ꯀꯨꯀꯤꯁꯤꯡꯅ ꯆꯪꯉꯛꯑꯒ CRPFꯇ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯨꯕꯗꯩꯅꯦꯕ ꯖꯤꯔꯤꯗꯒꯤ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯀꯨꯀꯤ 3-4 ꯁꯤꯔꯤꯗꯣꯀꯣ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯑꯅꯤ ꯐꯥꯏ ꯍꯥꯏꯔꯤꯁꯦ ꯃꯤꯌꯥꯝ ꯃꯥꯡ ꯄꯨꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯇꯣ ꯄꯕ꯭ꯂꯤꯛ ꯑꯣꯏꯍꯟꯕ ꯑꯃ ꯆꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯅꯣ ꯈꯨꯅꯦꯛꯇ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯂꯥꯜꯍꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯊꯔꯛꯄ ꯑꯣꯏꯕꯖꯥꯠꯂꯥ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯁꯤꯗ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯛꯄꯒꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥꯁꯦ ꯑꯉꯥꯡꯕꯁꯦ ꯑꯃꯨꯕꯅꯦ ꯁꯨꯝ ꯍꯥꯏꯖꯜꯂꯗꯤ ꯎꯍꯧꯗꯕ ꯃꯤꯗꯨꯗꯤ ꯑꯃꯨꯕꯅꯦ ꯁꯨꯝ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ